Ahan bada maru oiba pau hiyanggai ge nini pan bada pangthok pa ningol chakoba hayeng Manipur da pak sana pangthok nagadori thoram asiga mari leinana Manipur gi governor yauna maikai kayadagi yaifa pau pirakle Ningol chakoba mari leinana fishery department na Nifut Taruk Suba Fish Fair cum Fish Crop Competition 2025 hogdokuna mayamda nga phanghankre Manipur da thokliba irang asina maram oiraga Lanjen nakraba Meitei Khul Singda Leiriba Lanai Yum amadi public property sing amang ata thokhaliba asi ngak senbiyo haina jiribamgi IDP singna wakatlakli Amadi National Socialist Council of Nagalim NSCN-IM की जनरल सेक्रेटरी ओरिबा TH मुइवा ngasi chayol amagi Manipur khongchakta ukrol da chunglakre Kurumjari ISCOM News meng tabir pumna makpu ahan mamaktada Suraj Khongban tabam na taram nokchari hauzek mapung oiba pau Maihorol dagi hiyanggai gi nini panba numita pangthoktuna lakpa ningol chakobagi kumhai hayeng Manipur da pak sana pangthok nagadori numida sida leiba leitaba hauba hautaba thidana yum panduna sagai on khrabi ningol oibi mache machan mane amadi macha ningol singbu mapam lamdamgi mama mapa mabung mapwa mayanupa singna chak kauduna chak chara amatang chaminai chak toklaga nungthilgi matamda ningol singna purakpa haira sing chaminaduna awa nungai wari watai sanaduna pokmen paumenazei tungda ngamjaba kumamagi khudol ningol singda tamjaduna ningol oibi singdagi yaifa mangol niza hoduna numit adu harau nungaina kainei Ningsing bayai kumjali sing ani kulhomdoigi megi tang ahumdagi tholakhiba Meitei Kuki gi lana mamang chahi ani ningol chakoba lep luraba matung kumsi chahi asida ningol chakoba si pangthok nagadori bani adubu kumhai asi Kuki singna mayum makai mai thadok pikhraba mayum makai mapam leijadraba mabung mokpwa mama mapa kaina khrabi relief camp ta saidang duna leiriba ningol oibi kayadi ningol chakoba na lakpada thamoida Hongdok pangamdaba maichak kayana omduna kumhai asina hena awaba piba yaunari Nakalamoromda chahi asigi ningol chakoba numit na lakpada Manipur gi governor Ajay Kumar Bhalana Manipur gi ningol oibi singi mafamda yaifa pauzil pirakli kumhai asina lakpada nungsi chanaba nungai yaifaba amat oiba amadi masamau phawa lamdam ama oiresanu hairakli Manipur Legislative Assembly gi speaker TH Satyabrata Thongju Assembly constituency gi TH Biswajit Singjam Assembly constituency gi MLA Vaikhem Chanamadi Thanga Assembly constituency gi MLA T Robindrona lamdam asigi miyamda maru oina iche ichal singda yaifa pauzil pirakli ningol chakobagi kumhai asi lamdam asigi yamna maru oiba topa kumhai amani kumhai asina mache machalamadi mabung mokpwa singa marakta leinariba nungsinabagi mari hena chesin hanbata natana mama mapa oiba singa macha singa gi marakta leinariba maribu hena chesin handuna khunai asida nungsi chanaba amadi tangdu leitaba puraknabagi achoba kumhai amani numit asida yumnak sagai hongkhrabi ningol singna macha singa loinena mabung mokpwa amadi mama mapa gi manakta chattuna nat ki oiba chaklen ama chamin aduna pukmen paumen nabagi numitni kumhai asi lamdam asida leiriba miyam na harau tayamna pangthokpaga loinena nungai yaifaba tangdu leitaba purakpa ngamba oiresanu hairi Hiyanggai gi nini panba ningol chakoba kumhaina lakpada All Manipur United Clubs Organization amukona Manipur ge yumthong khudingda leiriba furu pumna makki ningol oibi singda taramna opaga loinena Manipur ge miyamda yaifa pauzil pirakli taramapal suba chahi chada ningthau Chandrakirti Singhna panba matamdagi pangthokpa hokhiba ningol chakoba nat saktamga sagonariba masak thokna phajaraba lamdam asigi piba oiba singna yumpan khraba mane mache machal oibi singna nungsi lipun na liching oiduna ningol piba anigi parei chet na punsin ba thoramni
kumhai asina lamdam sida leiriba ningol oibi sing amasung mapam lamgi mabung mokwa oiba singi marakta leinariba mari adu nauhaunana chesin hanba oiresanu amadi lamdam sida ningsingba thoktraba matamdagi hauna khunda minarikliba furupumna makki mache machal amasung mabung mokwa singi marakta leiriba nungsinabagi mari adu hena chesin handuna yaifaba nungaiba apunba manipur ama sagatpa ngamhanbiba oiresanu haukiba chahi khara asida aikhoi maselgi marakta khusemgi hanna sunaba thokhanduna lamdam sigi senmet londa achoba cheitheng ama phanghalliba asida khunai asina ningol chakobagi mingda dakhinagi hidanaba asi lepinaba manipur gi miyamda all manipur united clubs organization amukona nolukna pauzilakli Hiyangai ginini panba ningol chako bana lakpada malem pumbada leiriba kanglei chanu singi mafamda all manipur meitei pangal clubs organization ampa kona su yaifa pauzil pirakli adumoinamak haukiba income jale singani kulhumdagi me ahumdagi leptana chatharakliba kanglupki irang asina maram oiraga chaitheng nangliba imung singi awabada ampa kona awangba thakta saruk yarakli amadi lamdam asida khundaminariba yelho furu pumnamak nungsi chanaba leibak mara chetpa apunbagi wakhalon mang thaduna iramdambu tungi mirolgi damakta thamnaba hotnaba saruk yanminaba ngamlasanu haina miyamgi mafamda maru oina maitai mitai furupki mafamda thamlakli amaromda lamdam asida leiriba tongan tongan ba potlam kaya yoliba dukan singna harau kumhai gi khudong chaba yenglaga mamal ka hena yonbigano ningol chakoba chatka doriba iche ichal amadi ningol singna su athen pot natraga dakhina gi hidanaba thadok piyo mapalamda lamdam asigi sel sing chatkidanaba hotnaminasi amadi lamdam asida puthokchaba pochei sing leibiduna iramdam kanba inatpu yokhatpada achoba thodang lobiyo ngallingai matamdagi leizaraklaba kanglo furupki nungsinabagi mari adu thugainaba hotnariba singbu maithiba piduna hena nungsinaba amatoibagi wakhalda mang thaduna tangdu leitaba lamdam ama ohenba ngamba oiresanu haina ampakogi maikedagi thonirakli Hiyangai genini panba ningol singe khwaidagi chawba kumhai ningol chakoba numitna lakpada iraipak iramda masida khunda leitha minariba furup khudingmakki ningol sing amadi malemgi mafam kayada khundaduna leiriba manipuri ningol singi mafamda manipur maheiroi singi apun malup suna thamoigi oiba asengba nungsibaga loinana yaifa pauzil pirakli matamgi awonbagi matungina phajakhraba kumhai asibu maring marangba mitop singi machal yauksin lakpa khudol potna chingbada hidanarakuna laire ina khunba anigi marakta khenaba thamnaba honarakpa sidi tasengna laibak thibani haina suna pa lawjai masida sunatana kumhai asigi khudong chaba lawduna karbar wala singna poche gi mamal hengatna yonba amadi discount offer gi mingda miyamda apangba sibiganu haina suna appeal tawjari aikhoi gi asengba furup ki fidam adu ngakna chatminaduna ningol chakoba sibu hena wahan thok lehenduna leiho yelho ngaidagi phumduna laglaba nungi wahan thogadu kaihandana pangthok minasi haina suna haizari numit asina lakpadasu suna ireipa iramda masigi wangmada choijaina na imaleba ki damak kathoktuna leikhrabi chanu ningol khudingmakpu yaifa pauzel pizari haina su gi assistant publicity and information secretary ngangom nihenna khuyek piduna thadorok cherolamana pauzel lakli Hiyangai genini panba ningol chakopana lakpada pangal students organization PSO gi maikai dagi su yaifa pauzil pirakli PSO gi president Farid Bogi mayum na thadorok pacherolamana hai ningol chakoba si hiyangai thagi nini panba numitta chahi khudingi pangthoktuna lakli lamdamasigi yamna maru oiriba kumhai asi manipurda ningsingba thoktringai matamdagi leiraklabasu iningthau chandra kirti gi matamdagi manipurda paksana pangthokpa honarakibani hairiba kumhai asi piba singna ningol oibi singbu mapamda chak kauduna ningol piba punna chak samina baga loinana yaifa thaujal pinaba numit amani masigumba matik magun leiraba nungsi chanabagi kumhai asigi magul asina lamdam asida ing tappa amadi santi leiba lamdam ama oirasanu loinana lamdam asida leiriba mipum khudingmak nasu aigi oiba apikpa wakhal thadok minaduna apunba manipur amagi wakhalon sagat minasi amadi social media da
ka henba wahi wata sizinaduna lamdamasida leminariba kanglo furup singi marakta nungsinabagi mari kaihenanaba post amadi comment na chingba chathariba asi lepnaba haina su appeal tawrakli cherol asina makha taraduna hai lamdamasida paliba administrative government asina su asigumba hatred comment kaya pina rakliba miyoi sing asigi mathakta logi oiba cherak phanghanbinaba haina su PS ona phongdorakli Mahirol-dagi hauduna Kanglei Park asida khundaduna laklaba maitai furup ke ningol oibi singe khwaidagi chawba hiangai ge nini panba ningol chakobana lakpada Kanglei Park Students Association KSA gi maikai dagi leibak miyam da yaifa paujel pirakli KSA gi Publicity Secretary Langol Jam Rajesh na thadorapa cherol amana hai machil maupua oibagi nungsinaba angamba khudol piduna mache machal singbu chak kobagi thoramasida Machal mache oiriba singna mabung maupuwa singda yaifa thaujal piduna ing chikpa Kanglei Park lamdam ama oirasanu loinana lebak asigi oiriba tangdu leitadaba fibam masida khudol potki achau ahen hidanaba asi tokpiduna Kanglei sa miyamna ningol chakoba haiba asigi nunggi oiba fajaba machat tumak pangthok pinaba haina su cherol asina paujilakli Ningol chakobana lakpada yaifa paujel pibaga loinana Kanglei Park su thugainaba sin liba sing tura tumna mangkhiba oirasanu haina Kanglei Park Minority Welfare Organization Manipur KMWO na paujilakli apunbagi saktam kaiba yaroi amadi tungi mirol kalamsi haibagi pandamda lairiba lup asigi maikaidagi ningol chakobana lakpada Kanglei Park miyamda maru oina maitei ichil inaw singda awa ana yaudaba ana ayek leitaba ing chikna leiba oirasanu haina phongdorakli maitei iche ichal kayana chahi ani hena pangthokpa yadana leiraklaba Tungsida handak maitai ningol chakobana lakpada imung manung mari mata sagai natai Kanglo Furup hena nungsi chanana leiba oirasanu maitai ge khwaidagi chawba machin maupua ge thaptok luraba maribu kumhai asina lakpada machin maupua kayana harau tayam chak chara chaminaduna angamba khudol pot tamnaduna nungsibagi lipun hengat hannaba kumhai asina lakpada Kanglei Park asibu miyoiba kharagi thausil yaduna thainadagi leminaraba igi maribu thadatnaba honariba Kanglei Park asigi mifatta sing tura tumna mangkhiba oirasanu relief camp ta changjaduna leiriba iche ichan khwai tarana kumhai asina lakpada wakhal hanthabiba tawbiganu Kanglei Park sida leiriba mapi mapa oiba sing amadi athauba sing ima kayagi awaba sing kokhanaba khara thuna honabiu relief camp da leiriba iche isalgi khallaga khara sapaba ichilinaw singna numida sida angam mateng pangminase kumhai asina lakpada maitai amadi maitai pangal maribusu hena nungsi chanaba oirasanu maitai gi phajakraba festival asina aikhoi punna mikap thokminaduna hena nungsinaba iramda Manipur oirasanu haina cherol amada paujilakli Hiangai ge nini panba sagol se numit October gi tang kulhumdoi asida iramda Manipur asida ningol singi kumhai oiriba ningol chakobana lakpaga iroinena Manipur da leiriba ningol sing maru oina maitai ningol singda Manipur maitai pangal welfare organization MMWO na yaifa paujil pizari iramda masigi puwari ga sakol na duna laklaba kumhai asina lakpada sembiba mapu mahakna Manipur asibu ingtappa nungsi chanaba chaukhatpa manaba samaj ama semba amasung apunbagi saktam ngakpinnabagi wakhalol oihanbiba oirasanu chahi ani hena mayum makai thadoktuna lanjenduna leiriba internally displaced persons IDP imung manung kayana kumhai asi mapung phana yauba phangdabagi damak lup asina makhoi gi thamoi gi oiba awaba da saru yazari iramdam asigi chanura ningol oibi singna kumhai asi mapung phana harau tayamna yauminabaga loinana machin manau nungsinabagi achetpa mari thamduna amasung imaleba ki damakta hena
thoraktuna apunma Manipur amagi damak achetpa firep ama lominarasi kumhai asina lakpada tampak lamda masida igi mari oiduna khundaminari ba kanglup singi marakta lup amana punna nungsi chanana leminari ba asibu thugaina ba safu kanna honarak liba asibu mapung phana manghan khiba oresanu tunglam chatta kumhai asibu Manipur gi ningol oibi singi apunba kumhai oihanbira sanu haina MMWO na chirol amada pauzelakli Chahi ani hena chatharakliba lan asina maram oiraga kuki khulai paiba singna mayum makai mai thadok pikhibagdagi lanjelaktuna hozi Thawal district ki Lamdeng High Secondary School gi relief camp ta leiriba IDP ningol singbu chako bagi thoram ama ngasi Lamdeng ikop ning thauge laibungda pangthokre Lamdeng lekai manga gi apunba group ama oiriba Lamdeng WhatsApp group na sindana pangthokhiba ningol chako bagi thoram aduda Khangabok Assembly constituency gi MLA Okram Surya Kumar MLA gi Loina bi Dr. Mickey Hizam Lamding WhatsApp group ki S Chauba Singh amadi Sangai Yumpham Jila Parisad ki Hanagi GP member Muhammad Hibzur Rahman na athoiba mithung singh oikhi Lamding High Secondary School gi relief camp da leiriba Mori amadi Churachandpur gi IDP ningol singna harau momon mino kaloina na chakoba laktuna mabung mokwa mache machal mane singa harauna chak saminna ba amadi MLA Okram Surya Kumar amasung Lamding WhatsApp group ki mabung mokwa singa angamba khudol sing tamnaba mapung oiba thoram oikhi ngasi gi chakoba gi thoram ga mari leinana Khangabo Assembly constituency gi MLA Okram Surya Kumar na hai kibada ngasi mak relief camp da leiduna awaba kaya khangliba IDP singna masa gi mayumda hanjinba yadriba phawba khongjang halloi lengak na santi hanjilakle santi lakle hairabasu lanjelaktuna relief camp da leiriba singasina masa gi mayumda hek hanjindriba phawbadi irang nemle santi leire haibasi yajaning de hairaduna relief camp da leiriba Miam Singh asigi mayumda hanjilaba matamda irang leitaba santi leba Manipur ama oigani haiki mathang sahigi ningol chakoba lakpadadi ngasi relief camp ta leiriba Ima Ibel Ichel Singna masa gi asengba mayumda leiraga ibung ipuagi yumda chakoba chatpa ngamba oinaba honaminarasi haiki ngasi gi chakoba gi thoramadуда Wangjing Lamding Municipal Council gi councillor Y Ibo Pisak social worker Laishram Subhash Y Basan LWG gi president S Ojit Treasurer L Roman LWG gi advisor Ngangom Joy amasung K Shyamasu Dais member singoina saruk yakhi Mayang ibu tahu ina, isor kita ini, isor kita ini, ayo mayang na terjadi mese, rasa orang yang orang ina kasih ini orang jago kita rasa, ima ibel mayang sing, anu ina, si baby itu mayang sing mese, mayu dah terjadi ibu, apa ini punjang, mereka ini punjang, sudah itu seroi yang sing terjadi mayang orang orang itu yang sing, dari itu orang तो बेहतर लेगा उसी भाई के लिए शादी बुराई शादी कर रहे शादी ले ले शादी लाखों में इमा इबेर में हम सिंह अहल नमन इपा इपल में हम सिंह मोरे देला इपा जोड़ा सा पटेला इपा इम्फाल देगी चीन जो में हम सिंह से मसा की वही ना है वजन जो बावा इलाज करे है विषय उसी नहीं यानी दी है वही प्रोजेक्ट hati padam yang menurut orang hati padam di menurut terjadi santi leba atau kata sakit tu Manipur santi leba Manipur Royal Academy of Law Inam ge governing body and academy ju da thabak tawriba teaching amadi non teaching staff kuntra ni thoida ningol chako bana lakpada angam festive bonus piduna pungning thagot kre loinana ningol chako bana lakpada chaukhatpa ingna chikna panba Manipur ama oiba oirasanu haina yaifa paljel pirakli Royal Academy of Law Inam ge governing body ge president Onimai Chan secretary Y Ramananda amadi member T Mainosu festive bonus piba ju da saruk yakhi GB ge secretary Y Ramananda na chako bana lakpada tangdu laitaba nungshiba Manipur ama oirasanu loinana ningol chako bana lakpada mabung mokwa mama mapa singa araiba chaminaduna Manipurda punna khundamina riba furup khudingmak pusu nungsi chanaba purakpa oirasanu haiki
मीरमदगी पुसिल्लक्पा केमिकल यावबा nga चाबगी महूत इरमदम मसीदगी पुथोकपा nga चाबना हकजांग फबा हेनगनी हाइना फिशरी डिपार्टमेंट के डायरेक्टर टी फुलेना फोंदोरकले वाफम मसी ngasi फिशरी डिपार्टमेंट चही खुदिंगी निंगोल चाकोबगा मरी लेनना चथदुना लाकपा फिश मेला की सरुक अमा ओइना निफु तरुक सुबा फिश फेयर कम फिश कॉम्पिटिशन 2025 हौदोकपगी थौरमगा मरी लेनना पाउमी सिंगा उनबा अमदा महाकना फोंदोखिबनी महाकना मखा तारदुना हयेंग लमदम असिगे युमथोंग खुदिंगदा पांगथोकदौरिबा निंगोल ओइबी सिंगे चाकोबगी थौरम असिदा मिरमदगी पुसिल्लक्पा केमिकल यावबा nga चाबगी महूत इरमदम असिदा पुथोकपा nga चाबना हकचांग सोक्तबा हाइबादु ओइगनी मरम अदुना लमदम असिगे मियामना nga gi मेला असिदा सरुक याबिदुना ngami singbo pukning thogatpiyu loinana nga singi मेला असिदा तोंगान तोंगान बा डिस्ट्रिक्ट की लाकपा फार्मर्स सिंगे पुन्ना स्टॉल चामगा निफु हेंदुना हांगदुना nga किलोग्राम लाख अमगा लिसिंग यांखै पुथोकनबा पांदम थमलिबनी अमदे मियामगी ओइना यामना डिमांड लैरिबा सरेंगसु हंदक चही असिददी हेना मरांग कायना पुथोकपा ngamliba asi ngami singe अचौबा माइ पाकपा अमनि हाइना सुफोंदोखि लोइनाना निंगोल चाकोबगा मरि लैनना फिशरी डिपार्टमेंट न सिंदुना निफु तरुक सुबा फिश फेयर कम फिश क्रॉप कॉम्पिटिशन 2025 हौदोकपगी थौरम अदुदा मणिपुर की एडिशनल चीफ सेक्रेटरी विवेक कुमार दिवांगन अमदि फिशरी डिपार्टमेंट मणिपुर की कमिश्नर हाउबम रोशिताना अथोबे मिथुंगलेन सिंह ओइना सरुक याखि हंदक किसिदा कोइना यामना नुंगाइजबदी सरेंग याम फजना मत एबंडेंटली अवेलेबल ओइबसिनी हौजिकसु सरेंग मयाम अखोगी मीडिया की चिनेनाव नसु पुबिरिबदनी नामुकी मतमददी सरेंग से पुथो ए हायरगा पब्लिक सिंग पंगबंग मनगिदे हंदकती फजना पंगे हौजिकतो अखोगी सरेंग की सिदी डिमांड का सप्लाई का से डिमांड हेनबनिना सप्लाई अखोई समना हारबदा 6 लाख मुक्ति पुथोपंग ngam सरेंग अहिंग बसिंग से मतम खरा लैरगदी लोइखरगनी आवना निंगबा काइबिरुबा फंगौदबा कामगुना निंगबा काइबिगनु मतंग चाहिदा अखोई मोइनुदसु योननबगी दमक सरेंग कन्ना खक्चलगजु थम्मी दुगा अखोई हंदक की फिश मेला सिदा अखोई ममांगी चाहिदगी अखोइना प्राइजेस सिंग जे खरा खरा लोइनबा खेंगले अहमदा ममांगी दा फर्स्ट ताब से 1 लाख पिरमबनी हौजक्ति 2 लाख पिरे दुगा सेकंड ताब से 1.5 पिरे दुगा थर्ड ताब से 1 लाख पिरे अदंगा की प्रोडक्शन से अखोई मणिपुर दा अखोई की रिक्वायरमेंट से 20,000 मेट्रिक टन की कैप अदुम लेरी हाइरिबा कैप से अखोइना मथंग चाहिदा चाहिए अमनी इस हेक्ता मेंखटपंग मोइतबनिना आंध्र प्रदेश असम वेस्ट बंगाल अमदी म्यांमार बांग्लादेश तक अखोइना खरा खरा इंपोर्ट तौरी मणिपुर थोकलिबा इरांग असिना मरम ओइरगा लांजेनरखिबा मैतै खुलसिंग सिक्योरिटी फोर्स सिंगना ngak senbudina thambina ba haijakhrabasu ngasi phawba ngakpi senbidabana maram oiraga mi leihaudraba lanai yum amadi public property kaya mang takhalibasi athuba matamda miyang changbiyu haina ngasi Vidyanagar gi multipurpose sports complex ke relief camp number 1 da leiriba Hilghat GP gi ward number 1 gi administrative committee Jiribam gi ward member oiriba ngarimayum Gopeshwar Singh na wakat lagli wakat asing ase Vidyanagar gi multipurpose sports complex ta pangthokhiba paugi mifam amada mahakna phongdokhibani ngari yambam Gopeshwar na makha tan haikibada Manipur da thokliba irang asina maram oiraga ekhoi Babukhal dagi lanjelakpani haukhiba ingkumja lising ani kulhumdoi gi me manga dagi relief camp ta lerakpani ahan bada Jirighat Junior High School leikhi madugi matungda Vidyanagar multipurpose sports complex asida lerakpani atopa community haibadi kuki amadi mar singidi makhoi gi khul singda security thamlaga ngak seli ekhoi gi su leizari ba property khara asi ngak senbiyo haiduna district administration da mamang chahi ki June gi tang 10 da chirol pisinki masigi matungda leita lairaba ekhoi gi yumda lehoriba pochei pumnamak sitnana पुखी अमदी युम कया सुमई थारमखी मदुगी मतुंगदा लेंगाक अमदी मियाम गे प्रॉपर्टी ओरिबा खुलसिदा तिंगलिबा इलेक्ट्रिसिटी लाइन गे मई पुमनमक मोंगतो खांगदगी हौदुना ट्रांसफॉर्मर सुयावना हुरान खिबा सिदा चेनरिबा सिंग अदु लेंगाकना अथुबा मतमदा थिदोकपिरगा फागतपियु अखोइगे इलेक्ट्रिसिटी लाइन असि निंगथिना तिंगबियु अदुगा रिलीफ कैंप त लेरकलिबा असि चही अनि हेलकले मरम अदुना सिक्योरिटी सिंग मतिक चाना थंबिदुना मसा मसागे खुल सिंगदा हंजिल हनबियु हाइना महाकना मखाताना फोंदोखि ngasi पाउगी मिफम असिदा बोरोइखल बाबुखल अमदि सबुघाट की खुंजा सिंह सु सरुयाखि
Thoubal District ki Yaripok Police Station ki manung chanalaiba Yaripok Pechikul ki Manipur lenga ki PHED Department na paikhatpa water supply scheme gi ising chingkhatnaba electric motor amadi electric fuse na chingba sing ngarang ahing masakhangdaba singna so phakaiduna thugaiduna amang ata thohalamle Pechikul gi miyamna chenabani haiba miyoi amagi Yaripok bamo lekai da leiba yum yekhai thugaiduna amang ata thogankhre miyamgi Mifam Pangthok to Nawarip Kayama Sulokre, Miam the Mayum Makai to Gaikraba Mio and Nia Judi, Pechi Kuldagi, Hausigna Yaripobamo Lekad, Canel Mapalda, Mayum Hongduna, Lake Kraba Kaisam Brozendro Singh, Chahini Funitoya Popa Lake Hidraba, K. Chauba Singamasung, Pechi Kul Adumak Tadagi, Yumna Muktani, Togdok Tokpam the Gipanga Pauda, Narang Ahingda. Masakhangdaba singna thugairam liba water supply scheme asi Jal Jeevan Mission gi makhada PHED Department na paikhatpa scheme amani sengbat sagatpa ayamba saruk loisinduna ising piba yabagi phibam da leire sangaduna miyamda ising piba haudrabasu khulasigi miyamna thengnariba isingi awabasi uraga ngasi dagi miyamda ising piba hongna bahaiduna thaurang tawduna leibani chairaga sida masakhangdaba singna water supply scheme asigi electric motor pump yekhai thugairamba electric fuse faktuna pukhiba amadi motor pump da masakhangdaba thau haijil lammi haiduna kero khoisaunaraba khulgi nupa nupi miyamna chenabani haiba miyoi anigi yum adu yekhai thingkhaiba amangata thohankhibani thodog asigi matangda khunja singna phongdorakhibada pechi khulasi chanaba ising yamna waba khulamani ngasi ising thagani na leiba pechi water supply scheme asigi ngarang ahingda kaisam brozen nani haina direct maming palli thugairam le hairibasi mahak pechi khuldagi pechi khulda leibasu natte bamo lekaida lekhre Pechi Khulgi Lamsu Hura Lanada Katukaran Tawduna Pata Pansilamle Water Supply Thugairambagi Miyam na Makhoi gi Mayu Makai Yekhai Thugaibani Masida Makhoi Brozenama Sung Muktana Ona Tainaba Case Tawsilaklabadi Hena Akan Makhongjang Changsilakani Haina Phongdorakli Water supply je Yanabagi Tang ising matam khara tharole hauji ising thaba phangdre ising thandre bodendro la thinjandana adubu uji asi ahingma aikhoigi water supply da laiba haidi maigi nungi loina sato ma tan kaino do hoi khinabi ising khinaba je simana loi sato ga poison hapsalame peci ge achung yamba mi jaw lising mari banga laiba pose ma mathanna na hat ke haiba posi da khoidi yaba chungam ngamo mana hat ge la khoi hapiro tasena do ma akhoi mayam na ma ngamaga na le ma ge mathak ta chapa khoi action la khoi chaga khoi pichi khulgi water supply gi michin jing motor jing haiba bojenro sina thugai dana ngasi ahing thugai rame aduna pichi miyam na hodna magi mayum kai thugai ni sene na khong akang jang ni pichi miyam ma langnari ba lamju hura laga pan ba patanong da katna sarkar ya ba pira ba du man uti ga party ga to na miyam case khara panjal lam ga to man otole masa maksu bamol kai le ga pichi de le bi mina te ma se aduna pichi de ma le ma katu ka karang ga to le miyam phat ba ngang ni se aduna pichi miyam na hol na mai mayum kai thugai ga side han ba khong amona man case kap tap ta amo hena ba khong jang jang kani adugi mathakta pichi singi adagi mati waba khuladu oire aduna masi mari lebi department ne ginbiu Nakalamaromda acid hygiene ba motor pump thugairam le hariba thodok aduga hiram amata da mari leinade hairaduna kaisam brojendro singna hai water supply scheme hariba mafam asi makhoi gi pata lendani makhoina mapuni haiduna court case leinaribani haujeksu court na injunction tawduna thamlibani Court case Ladiba Mufam Masida Labour Water Supply Power House the Sakhangdaba Singna Regent Acid Hapchi Le Haibagi Pau Ama Ngarang Tai Adubu Yamna Laibak Thibadi Thodok Adugi Karigumba evidence Amata Latana Lamgi Mapuna Tawani Hainangasi Mahaki Yumda case the Cheneriba Miyoi Karagi Tawin Sindagi Mahaki Yumda Changlatuna Thugai Yakhairamba Yamna Laibak Thibani Mahaki Yumgi Thong Thongnau TV laptop desktop na chingba lupa laktara manga romgi mal chang sing thugai biramle masida natana godres ta thamba sana mohor kun lom amadi marup ki thamba sen oina lupa lak manga romsu
pubikhre haina mara sirakli yairipo bamo lekai da leiba yum khakta natana pechi da leiba mahaki mayamba singna leiriba yum su thugai bire hanadagi su khuldagi tanthok piduna awa chetheng kaya piduna laklaba phawbada penda duna ngasi su mahaki yamlaba malchang sing manghanduna awa ba chetheng piriba si thamoi shokna nungaite maram asina water supply gi pochei amangata thokhanbada General Miyoi Singh Athubada Thidokduna Maralgi Matik Chaba Action Lokhapiu Lona Mahaki Yum Kai Singh Thugaiduna Malchang Kaya Amangata Thohan Biramba Senamadi Sana Pubikiba Asida General Singh Busu Pabiduna Aingi Oiba Action Lokhapiu Haina Brojendro Namari Lena Basingi Puning Chingsilakli Kogi Pesigi water supply Magi Matanga Suadum Yanana Leba Kogi Sagi the Senharga di Mapamzi Zuzik Mapudo Kona Oidana Lady Hadana Court no Zise, Case Satana, Lady Bazagamani, Hosi Hariba Mapamazi, Kotna, Injunction Pidana, Case Lady Mapamsida, Sariba, Magi, Water Supply Powerhouse, Marang Numidang, Sakang the Basina, Makoitongana, Reagent Assisting Happy Havagi Pawama Itazare, Ado Haiba Kunzazina, Sigi Case Saziga Mari Lenana. Mapu aina tarongani haidana makoina thajana chumaran yengbidana makoina pramal amata puthokpiba utpiba sulaitana khungi khunja mayam sing maroina case senari ba miyoi singdina mayam khunja mayam sing bu holaga oina namdana aigi jaga da lakana hosi hari mafam asigi yumgi material thong thongnau araiba makhai degi leiriba tv degi laptop desktop sorangna palak tara mangam ke man oigedaba simakoina thugai birame aduga Hauzi aigi maroina aigi family imungi kaada sangsalaga haiba akoigi goddess singje phakairamaga makoina National Socialist Council of Nagaland NSCN-IM की General Secretary T.H. Muiva ngasi ukrul thunglakre Nagaland की Dimapur dagi chopper ama tongduna lakhiba T.H. Muiva na ngasi chahi yankhai rom gi matungda mahaki pongna famlamdamda thunglakpada hanadaki ngaiduna leiramba naga ge luchingba kaya yauna school gi mahiroi sing amadi ukrul gi miyamna lambi gi nakia taleptuna mahakpu taramna okhi Naga Singh Maru Oiba Luchingba Ma Oiriba T.H. Muiva ge khongchalasina Naga Peace Talk ki marahena chesil halagani haina su thajanare Masagi chahi maudrama thoi suraba Naga ge Luchingba sina ngasi ukrul ge district headquarter da leiba Tangkhullong ground da thunglakpada miyamna mahakpu taramna okpaga loinena ikai khumnaba utkhi Panba yabadi NSCN-IM ge Luchingba asina chahi yankhai rom gi mamangda mahaki pokna phamlamdam ukrul district ki Somdal village thadoktuna chatkibadagi amuk phawba halaktana lerakhibani ingkumja lising ani tarada Naga Singh ge Luchingba asina Manipur da lakna bahona khibada matamadagi lengakna athingba pikhi adumoinamak handaki khongchada sigi oinadi Meitai Kuki Jaumi amadi Manipur ge khwaidagi chawba Naga furup ama oriba Tangkhul ge CSO amadi miyamna T.H. Muiva ge khongchadasi taramna OE haina phongdona rakhiba su lekhrabani Nakalamaramda NSCN-IM ge Luchingba T.H. Muivana mahaki pokna phamlamdamda lakpada taramna OE amadi mahagasi notice ki oina yenglagasu revolutionary icon amani haina folks ki maikaidagi phongdokhre ngasi ukrul district ki Somdalda T.H. Muiva Okhiba Thoramda Sarugyakiba Mihut Kuntra Nepal na Saba Federation of Civil Society Folks ki delegation team ajuda yaukiba Rakesh Moirangthem na hai NSCN-IM ge Luchingba T.H. Muiva asina ningtam lalhobagi lamda hotnariba kaya aduna afaba purakani haibagi thajabasu thammi mahagasi notice ki oina yenglagasu revolutionary icon amani haina loba yai chahi yankhai rom hena mahagna ningtam lalhoba thabak tawbana maram oiraga pokna phamlamdamda lakpa ngamkhide adubu ngasi laklamba asida punsi nungsangbaga loinana mahakna maramdam pokna famda lakpa asidagi lamdam asidasu ing tappa purakpa oirasanu haikhi Asi akoina ukhul laksari usi akoi Federation of Civil Societies gi delegation team amagi aina lusingna laksarani akoi mi kolba ni pana saba ara akoina si live se akoi gi ningtam lalaugi lusing ma mana ngasi sei yankhai gi matungda wa pokna famlamdam Somdal da halakpasida akoi su
ꯋꯥꯔꯤꯗꯒꯤ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯒꯤ ꯃꯗꯨꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯗꯨꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯑꯣꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯕꯅꯤ ꯃꯁꯤ ꯃꯍꯥꯛꯅ ꯃꯁꯤꯁꯤ ꯃꯥꯅ ꯃꯥꯒꯤ ꯃꯌꯨꯝ ꯂꯝꯗꯝꯗ ꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨꯁꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯗ ꯉꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯁꯤꯗ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯗ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯇꯒꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯊꯝꯖꯩ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯏꯀꯣꯟꯅꯦꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯁꯅꯨ ꯑꯃꯗꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯁꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯂꯝꯗꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤꯉꯁꯤ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯐꯪꯕ ꯑꯣꯏꯖꯒꯦ ꯍꯥꯏꯕꯁꯤꯃ ꯉꯁꯤ ꯃꯍꯥꯛꯅ ꯂꯥꯛꯄꯒꯤ ꯉꯁꯤ ꯑꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯒ ꯋꯥꯍꯩꯁꯤꯃ ꯍꯥꯏꯖꯒꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥꯕꯨ ꯃꯁꯥꯅ ꯊꯕꯛ ꯄꯤꯖꯗꯨꯅ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯁꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯂꯤꯡꯈꯠꯈꯤꯕ ꯇꯤꯡꯊꯧ ꯀꯩꯊꯦꯜꯂꯥꯛꯄꯝ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ 10ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯂꯣꯛꯇꯥꯛ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯚꯦꯇꯤꯔꯤꯅꯔꯤ ꯑꯦꯟड ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤ ꯁꯔꯚꯤꯁꯦꯁ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ ꯍꯥꯎꯕꯤꯖꯝ ꯆꯥꯎꯕꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯏꯔꯥꯕꯣꯠ ꯐꯥꯎꯟꯗꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯨꯟꯖꯥꯃꯌꯨꯝ ꯒꯣꯄꯦꯟꯅ ꯊꯧꯔꯝ ꯃꯄꯨ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯥꯎꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯦꯅꯤꯃꯦꯜ ꯁꯥꯏꯟꯁꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ M. ꯅꯣꯔꯖꯤꯠꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯂꯦꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯄꯥꯜ ꯇꯥꯡꯗꯅꯕ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯄꯤꯛꯄꯗꯒꯤ ꯍꯧꯔꯒ ꯑꯆꯧꯕ ꯄꯤꯒꯔꯤ ꯐꯥꯔꯝ ꯇꯧꯔꯤꯕ ꯈꯟꯒꯠꯂꯕ ꯐꯥꯔꯃꯔꯁꯤꯡꯒꯤ ꯃꯐꯝꯗ ꯑꯍꯥꯟꯕ ꯕꯨද්ධ ꯃꯦꯃꯣꯔꯤꯌꯦꯜ ꯑꯦꯋꯥꯔꯗ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯇꯤꯡꯊꯧ ꯀꯩꯊꯦꯜꯂꯥꯛꯄꯝ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯆꯦꯌꯔꯄꯔꯁꯟ PP ꯀꯩꯊꯦꯜꯂꯥꯛꯄꯝꯅ ꯍꯥꯏꯈꯤꯕꯗ ꯍꯧꯔꯛꯂꯤꯕ ꯅꯍꯥ ꯀꯌꯥꯅ ꯋꯥꯔꯛ ꯀꯜꯆꯔꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯕꯗꯤ ꯏꯁꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯕꯇ ꯅꯠꯇꯅ ꯊꯕꯛ ꯐꯪꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯊꯕꯛ ꯄꯤꯕ ꯉꯝꯍꯜꯂꯤ ꯍꯥꯏꯕ ꯌꯥꯏ ꯃꯁꯤꯒꯨꯝꯕ ꯍꯤꯔꯝ ꯀꯌꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯋꯦꯌꯔꯅꯦꯁ ꯀꯌꯥ ꯑꯃ ꯇꯤꯡꯊꯧ ꯀꯩꯊꯦꯜꯂꯥꯛꯄꯝ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯅ ꯆꯪꯁꯤꯟꯗꯨꯅ ꯆꯠꯊꯗꯨꯅꯁꯨ ꯂꯥꯛꯈꯤ ꯃꯤꯌꯥꯝꯅ ꯄꯤꯒꯔꯤ ꯐꯥꯔꯝ ꯇꯧꯗꯨꯅ ꯏꯁꯥꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯆꯥꯎꯈꯠꯍꯟꯒꯦ ꯑꯃꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯌꯥꯎꯅ ꯁꯦꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡ ꯅꯤꯡꯊꯤꯅ ꯈꯪꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯏ ꯂꯣꯏꯅꯅ ꯏꯁꯥꯅ ꯏꯁꯥ ꯊꯕꯛ ꯄꯤꯖꯗꯨꯅ ꯆꯥꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯃꯤꯄꯥꯜ ꯇꯥꯡꯗꯅꯕ ꯑꯩꯈꯣꯏꯅ ꯈꯨꯗꯤꯡꯃꯛꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ नीरा आर्ट्स प्रोडक्शन पुथोकपा मणिपुरी फीचर फिल्म थाजगी माइथोंग हौनमी मतुंग इना मणिपुर स्टेट फिल्म डेवलपमेंट सोसाइटी MSFDS की ऑडिटोरियम इम्फाल दा ngasi रिलीज तौखरे थौरम दुदा कक्चिंग असेंबली कॉन्स्टिट्यूएंसी की MLA मयांग लंबम रामेश्वर फिल्म फोरम मणिपुर के चेयरमैन के H कुलेश्वर फिल्म एक्टिविस्ट नरेंद्र निंगोंबना अथोबा मिथुंगलेन सिंह ओइना सरुक याखी फीचर फिल्म असगी मपुंग ओइबा सक्तम लांगनिबा सिंगदी सिलहैबा बिजेंद्र लाइश्रम गेपेलिना निक्की इधौ गेचंद्र नीरा रोमिता नचिंगबनी प्रोड्यूसर ना उरिखिंगबम रमेश सिनेमाटोग्राफी ना राधा मोहन मेकअप ना कोरौ तौबुल अमदे डायरेक्टर ना बिजगुप्ता लाइश्रमनी फिल्म रिलीज का मरी लेना MLA मयांग लंबम रामेश्वर ना फोंदोखिबदा फिल्म अमा हाइबसे सोशल जस्टिस लेतबा लेनबा फिल्म अदुबु येंगलगा अचुंबा वाखल लौसिंग लाखनबा ngamba social change पुरकपा ngamba medium amani maramsina film industry chawkhatnaba aikhoi khudingmakna khanthaminaba changi Nira Arts Production ge thazagi mangal asinasu miyamda afaba message kaya piba ngamba oresanu haiki Howzik sanabagi pau ngasi sanabagi paulda Jalengrong Football Association asindana chathariba thasi ki tara mathoidagi hauraga team kuntra taruna group tara nithoi da sarug yaduna chatharakliba tara mari suba Jadonang Memorial Football Tournament ki ngasi Sai NERC Tagel gi ground da sanakhiba match singda Naikanlong FC na Zim Noaibu goal taret sino da maithiba piki atopa match amadana NYCL Naurem na KFC Kadibu goal Nepal ani da maithiba pibangam ki chatharakliba tournament sigi ngasi sanakhiba aroiba league match ta Gufa Gailun namna
TYC Tarungbu goal ani sino da mai thiba piki tournament asigi hayang match leiroi tha asigi kunmari dagi hauraga pre quarter final match sing sanaba hauragani Manipur Horse Riding and Polo Association Sindana Chatliba Tha Sigi Tara Mapaldagi Hoduna knockout basis da Tim Kuntra Nepal na Sarug Yarga Imphal gi Mapal Kangjebung da Chatharakliba Kuntra Nepal Suba N Hazari Amade Dr. N Tombi Polo Tournament gi ngasi sana khiba match Singda X Polo Club Wangkhaina ESC Nomaibung bu Panjal Tara Nithoi Tarukta Maithiba Piki match amadana Imphal Riding Polo Club A Lamfel na Panjal Tara Nithoi Sinoda Uhal Polo Club Kaibu Maithiba Piki Ngasigi Sanakiba Aroiba match da Black Watch Polo Club Babu Parana Assam Rifles Polo Team bu Panjal Tara Nithoi Sino da Maithiba Pikre Chatharakliba tournament asigi hayang match leiroi hairiba tournament asidagi aphaba sanaroi sing khanduna Sangai Festival ga mari leinana bangthokadoriba International Polo Tournament ta Manipur gi mahut sinduna saruk yanaba sanaroi sing khallagani Imphal West District Football Association Sinduna Chatliba Tha Sigi Kunmanga dagi hauraga team taruk na saruk yaraga Pamyal Patsoi ground da pangthokadoriba Kunmanga rak suba Super Division Football League da saruk yadoriba Juvenile Club Teragi Sanaroi amadi officials singda uniform ko sinakre ngasi chamlaba thoram amaga loinana Juvenile Club Teragi Sanglenda Pangthokiba uniform kusinabagi thoramda club asigi maru oiba thomi kaya saruk yakhi club asina kumja lising ani tara taruktagi hauraga football masana sida khundaraktuna kumja lising ani kunmari gi first division da mai paklabga super division da khangdaba ngamlakhibani team asida Laishram Gandhina head coach Bipin Moirang Themna assistant coach Jasobanta Ngomna manager Madi Thingozam Malbiana physio oiragani team asibu lakadoriba league asi mai paknaba yaifa pausel pidana puning thagakhi YK College Wangzinge Games and Sports Advisory Committee na Sindana Manipur University Inter-College Wrestling Male and Women Tournament 2025-2026 ngasidagi college asigi indoor hall da hudokre hagdopagi thoramda Manipur University ge Assistant Director of Sports Dr. CH Pradeep Singh na athoiba mithunglen YK College Wangzinge Principal Professor KH Jugindro Singh na thoramapu amadi District Youth Affairs and Sports Officer Thobal National Awardee Devan Moirang Themna akhanaba mithunglen oina saruk yakhi tournament asida tongan ba college singdagi sanaroi nupa kun amadi nupi manga na saruk yaduna sanakiba wrestling tournament aduda Birmangol College na champion MB College na first runner up aduga JCRE College na second runner up takre tournament adugi champion amadi runner up team singda ngasigi mithunglen sing na trophy amasung certificate yanthokhi All Jiribam Sports Association AJS and Sindana Jiribam High Secondary School ge sanabungda team taret na saruk yaduna sanariba Taramapal Suba and Hori Choron Singh Memorial Sub Junior Boys Under 15 Football Tournament 2025 ki ngasi sanakiba match da CKC Chingdong Lekaina Yaul Club Champanagar bu goal taruk sino da maithiba pikre ngasi ge match asi Akbal Hussain na center referee Shah Jamal amadi Iqbal Hussain na assistant referee 1 amadi S Oinasu Ahum Subati IYDO Trophy 2025 9A side state level football tournament lakliba November ani dagi sanaba horgani hairi ngasi TIYDO na press ta thadorok chirol amana hai team kuntra nithoina saruk yaduna yaripok tulihal TIYDO playground da sanagadaba tournament asida saruk yaningba team singna lakliba October gi tang 19 phawgi manungda form thajin gadabani akopa maro sing TIYDO gi office ta ki khangbiba yagani haina TIYDO Imphal East na thadorok chirol amana phongdorakli hauzik ai ngasagi pau
ngasi ga inga sagi pauda ICAR Lamfelpat ki Agrometeorological Field Unit AMFU dagi pirak pa inga sagi report amagi matung ina ngasi Manipur da khwaidagi sabagi chang ase Celsius degree 13.5 oiki khwaidagi ingbagi chang na Celsius degree 39.5 oiki nungsita yawba ising manil gi chang na ayukta chada marfu mapul amadi nungthilda na chada 53 oiki ngasi chukhiba nongjugi chang na millimeter sinoni loisilakpada maru eba pau amuk hanna Hiyangai gi nini panbada pangthok paningol chakoba hayeng Manipur da paksana pangthok nagadori thoramasiga mari leinana Manipur gi governor yauna maikai kayadagi yaifa pausel pirakli Ningol Chakobaga Mari Lainana Fishery Department na Nifu Teruk Suba Fish Fair cum Fish Crop Competition 2025 Hogdoktuna Mayamda nga Fangan Kre. Manipur da thok li bairang asina maram oiraga lanjen nakraba maitei khul singda leiriba lanai yum amadi public property sing amang ata thohaliba si ngak senbiyo haina jiribam gi IDP singna wakat lakli amadi National Socialist Council of Nagalim NSCN-IM gi General Secretary oiriba TH Muiwa ngasi chayol amagi Manipur khongchakta ukrul da thunglakre ngasi gi oinadi ISCOM news na pizaba Manipuri pau matang ase lo shinjari miyang tabir ba singba mu kahna khurumjari